Social media ki yamna maru oiba ipaw amatang miyam da share tawjage Kangleipak Communist Party PWG MC Unification ki PRO singkhai nganbana Kangleisa miyam da yamna maru oiba wafum khara thamlaklei Kangleipak Communist Party People's War Group na leibak miyam na leisang them koba singa ga mari lenana miyam da wafum khara thamjari haina thamlaklei Maitai khunai da amukta thoktriba tuga siningai oireba khunai asibu maring marang na hanba yaba thodok ama oina laisang them koba sing apokpagi mingna laisang them ibobi sing langthabal kunjada leiba miyoi asina maage hepongminaba Manao Nupi loinabi Manao Nupi thokpa amaga mobile phone da mapi thongdaba video call tawba tanatana Aronba mari Leinaramba amasung miyoi asigi hek mayamagi loinabi Mateima thokpa amagasu Aronba mari Leinaramba thodok adu lumna lobuga loinana Manao Nupi amasung Mateima anida warak watem tawbada Lup asigi katar singna wahi wata phajada basi nakhiba adu Lup ki PRO ama oina lebak miyam da soikhre haina ahan bata thamjage haina thamlaklei hairiba miyoi asi Lup asigi action team na thiba humbagi thabaksu kanna sathari Lup asina thodok aduga mari lenana phangba report amada masal mase Mateima Manao Nupi sing masak khanglakta sadagi hena sathiriba laisang them koba sing asi masaba kanjanabagi damakta Yawolloi Lup Amada Changjaduna leiri haiba paw Lup asna khangba ngamjare hajeningba wafamdi laisang them koba sing hairiba khunai asigi yengnaba miyoi asi kanagumba Yawolloi Lup natraga civil society organization CSO natraga laikai club amatana sangjafam pibigano amasung laisang them koba singbu Lup asita sinabiduna masagi maralgi matung inna lebak miyam khangna serak pibada Yawolloi Lup sing CSO sing amasung club organization sing nasu Lup asibu mateng pangbiu haiba wafam asi zero asigi khutangda haijari haina thamlaklei